ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯌꯨ ꯌꯥ ꯑꯜꯂꯥꯍ ꯃꯄꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯌꯨ ꯌꯥ ꯑꯜꯂꯥꯍ ꯃꯄꯨ ꯑꯆꯧꯕ ꯐꯤꯂꯤꯁꯇꯥꯏꯟꯒꯤ ꯄꯔꯖꯥꯕꯨ ꯉꯥꯛꯄꯤꯌꯨ ꯒꯖꯥꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯀꯟꯕꯤꯌꯨ ꯃꯁꯖꯤꯗ ꯑꯛꯁꯥꯕꯨ ꯉꯥꯛꯄꯤꯌꯨ ꯐꯤꯂꯤꯁꯇꯥꯏꯟꯒꯤ ꯄꯔꯖꯥꯕꯨ ꯉꯥꯛꯄꯤꯌꯨ ꯒꯖꯥꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯀꯟꯕꯤꯌꯨ ꯃꯁꯖꯤꯗ ꯑꯛꯁꯥꯕꯨ ꯉꯥꯛꯄꯤꯌු ꯃꯁꯖꯤꯗ ꯑꯛꯁꯥꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯌꯨ ꯌꯥ ꯑꯜꯂꯥꯍ ꯃꯄꯨ ꯑꯆꯧꯕ ꯖꯥꯂꯤꯝ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯅꯋꯥ ꯀꯌꯥ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯋꯥꯅ ꯋꯥꯅ ꯁꯦꯝꯒꯠꯆꯕ ꯂꯩꯇ ꯂꯩꯇ ꯇꯨꯡꯁꯤꯟꯖꯕ ꯖꯥꯂꯤꯝ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯅꯋꯥ ꯀꯌꯥ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯋꯥꯅ ꯋꯥꯅ ꯁꯦꯝꯒꯠꯆꯕ ꯂꯩꯇ ꯂꯩꯇ ꯇꯨꯡꯁꯤꯟꯖꯕ ꯂꯧꯔꯤ ꯌꯨꯝꯐꯝ ꯀꯌꯥꯕꯨ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯍꯟꯈꯔꯦ ꯂꯧꯔꯤ ꯌꯨꯝꯐꯝ ꯀꯌꯥꯕꯨ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯍꯟꯈꯔꯦ ꯖꯥꯂꯤꯝ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯍꯟꯈꯔꯦ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯌꯨ ꯌꯥ ꯑꯜꯂꯥꯍ ꯃꯄꯨ ꯑꯆꯧꯕ ꯐꯤꯂꯤꯁꯇꯥꯏꯟꯒꯤ ꯄꯔꯖꯥꯕꯨ ꯉꯥꯛꯄꯤꯌු ꯒꯖꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌු ꯃꯁꯖꯤꯗ ꯑꯛꯁꯥꯕꯨ ꯉꯥꯛꯄꯤꯌු मस्जिद अक्साबु कन्बियु लानबुंग ओले दुनिया से शक्ति पांबा मयाम सिना लांजद्रबा थवाई कयाबु असीबगी खयाता ताले लानबुंग ओले मालेम से शक्ति पांबा मयाम सिना लांजद्रबा थवाई कयाबु असीबगी खयाता ताले फिलिस्ताइन की परजाबु ngakpiyu गजागी थवाई सिंबु कन्बियु मस्जिद अक्साबु ngakpiyu मस्जिद अक्साबु कन्बियु ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯌꯨ ꯌꯥ ꯑꯜꯂꯥꯍ ꯃꯄꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯌꯨ
Ya Allah mapu asauba Akiba leite nahang natana Rasul giyathangbu inbada Thawai ase pamudare Zalim ningthauga mayok nabada Akiba leite nahang natana Rasul giyathangbu inbada Thawai ase pamudare Zalim ningthauga mayok nabada Pangal thauna habiyu Pangal bu thauna pibiyu Aikhoigi guna kopiyu Ya Allah mapu asauba Palestine gi parzabu ngakpiyu Gaza gi thawai singbu kanbiyu Masjid Aqsa bu ngakpiyu Masjid Aqsa bu kanbiyu